Alliance lamjingliba Congress ke luchingba Rahul Gandhi na miyam ge interest thabak tawgani hairagade Parliament ta law khongbu mahut debate oin tawbiyo Dharma tawduna leibak miyam da utchaibagi thabak khudak ta tokpiyo haina BJP Manipur Pradesh ke Vice President Nongthombam Nimbasna phongdokhrei ngasi nitai pa tuthekta leiba thambal sangne na pangthokhiba pawu mifam amada wafam asi phongdokladuna mahangna hai Jharkhand Public Service Commission amade Jharkhand ke Staff Selection Committee na lauba exam da matik chaba candidate sing khanbagi mahutta matik chadaba candidate sing oina selection tawrubadage mahairoi singna issue ase CBI da sinaduna investigation tawhanbiyo haina haukiba July 15 dagi chara henbagi khongjang yauna makhal makha kya protest thaduna laklei leibak asida leiba naha sing amade mahairoi sing ase manaba mityeng da Jharkhand lengak na yangfam thoi need paper leak ka mari leinana Handak Delhi ke Jantar Mantar da su CJP na luchingduna mahairoi singi akanba khongjang ama sanghanke khongjang adu leibak ki oiba achoba wathok am oike protest adu ki khudong chaba lauduna India Alliance na protest adu da chauna mairung yakhe adu Jharkhand da mahairoi singna changsilliba khongjang asida de India Alliance ki maikei de ki wafam amata phongdoktana domina leshinba ase angaku phawbe BJP na lengakpa mafam da leiba mahairoi amade India Alliance na lengakpa mafam da leiba mahairoi singi marakta khenaba leibra haiba wahang asi hangninge Jharkhand da mahairoi singna democratic oina changchiliba khongjang asida asok apan nanghalliba asi karigino thawong asi mahairoi singda chatharoidabane Delhi ge Jantar Mantar gi khongjang da de Rahul Gandhi masa laktuna naha singda utliba minungsi adu Jharkhand ge mahairoi singda su utfam thoktabra Need ki question paper leak oibagi matangda Parliament ta khanasi haibada nathaiba asina Congress amadi India Alliance ke kari karam aronba agenda leibagino Parliament session haibase leibaki yaifanaba thawrang thawshil khananabagi damakta achowa senfam ama changna famnibane session asida khongjang changsinsi haiba nate session asi fambada nongbada chatliba senfam ase lupa crore mapanne Mafam Masi Khangna India Alliance na nimit khudingi lupa crore kor manghaliba ase prajagi lan manghanbani haina mahangna makha tana India Alliance ki mathakta Maral sikhi akoi punamangna akoi gi Bharat ta leiriba Bharat basi khudingma Bharat ta leiriba Bharat ki praja khudingma Bharat ta leiriba naha khudingma amasung Bharat ta leiriba satra khudingma sapmana ba mien de yenge haraga Jantar Mantar da Congress Party na lusingba India Alliance na lawgiba thogdang singdo masi Jharkhand da lawiyo haiba wafam si thamjage Jharkhand da justice porakpiyo aduga sumnadagi BJP na rule tawba NDA na rule tawba state singda makoina miyam da praja singda aranba prasar mayam tawdo madu laithokraga Jharkhand na tumina laigiba ngasi phawda India Alliance ki lusingba amatana Jharkhand ki issue da wafam ambok thamaktaba haibse laibuk thibani haiba wafam si thamjali